Bay of Bengal dagi haurakhiba cyclone Remal ngarang Bangladesh amadi West Bengal gi coastal area da yaurakhiba galoina na akan banong lai nungsit galoina na nong chukre cyclone singa se ayuk fawbada pung da kilometer Marfudagi Marfutaragi chang da taptharakli makhatana notice thangba sarukta changsin khiba yana lairi haina Indian Meteorological Department gi maikai dagi thamlakli cyclone Remal na maram oiraga West Bengal gi samudra mapanda laiba mafam singda nonglai nungsit yauna akan manong chukre amang ata chawna thokhankhre miyoi ani laikhidre kaya mana asok apan nangkhre hairi cyclone na maram oiraga ngarang dagi thabak leplakhiba Kolkata Airport Authority gi thabak amuk ngasi dagi haukhre passenger service su resume Haire Cyclone Remal gi Sahum Manipur da su yaurakre ngarang state asigi tongan mafam singda akan manong chuki makata na lakadaw ribanong manini asida awang longpok state pumbada akan manong churabayay haina Indian Meteorological Department Meteorological Center Imphal dagi khanghalakli amaromda Cyclone Remal na maram oiraga Imphal International Airport lakadaba amadi chatkigadaba plane sing cancel tawkre Imphal dagi Kolkata Silchar Agartala Silong amadi Dibrugarh tamna chatkadaba plane sing cancel tawkre haina pawasina makhatari